Lamdam asida tangdu leitaba hanjillaknaba center amadi state leingakna angamba thouna puthoktuna hotnari meeyamnasu leingakna mateng pangsinduna tangdu leitaba hanjillaknaba hotnaminnasi haina Governor Anusuiya Uikey appeal tourakli. Wafam asing asi 18 chuba Governors Cup state level fencing championship loisanbagi tharomda Governor Anusuiya Uikey phongdokibani. Manipur Fencing Association asinduna tayel pat leiba sai NERC gi indoor hall da pangthokiba championship loisanbagi tharom aduda Governor Anusuiya Uikey hai fencing masana da Manipur gi sanaroi singna international gitakta gold, silver amadi bronze na singba medal kaya lauruktuna lamdam asigi mingset purakliba asi apen fawe. Handaki National Games sasu Manipur gi fencing team na thoidok hendokpa performance pikiba adu thaganingai ni masigi credit asi Manipur Fencing Association amadi state asigi fencing sanaroi singda pipam thoi. Manipur asi sports ki lamda singthaningai oibe state amani sports ki masad ama state asi da leiba maramna India government na Manipur da sports university ama linkhat pire. Sports na leibak amagi naha singi character amadi nation building da asoba thodang lori. Loinana discipline machin mana oibagi mari amadi social harmony puroknaba honabada asoba mafam amasu kallibani. Pangthokliba 18 suba Governors Cup state level championship asina haurakliba sanaroi singda inot ama piri. Hauji state asi aruba fibam ama mayoknari adubu lamdam asida atuba matamda tangdu leitaba hanjillaknaba center amadi state leingakna angamba thakta hotnari. Masida miyamna Hingsa gi thabak pumnamak thadoktuna ing tappa lamdam ama puraknaba hotnaminnasi haina Governor Anusuiya Uikey makataki. मणिपुर स्टेट ने 7वां स्थान प्राप्त किया है। विशेषकर फेंसिंग में मणिपुर की फेंसिंग टीम ने 7 मेडल भी जीते हैं। इसके लिए मैं मणिपुर फेंसिंग एसोसिएशन को साथ ही खिलाड़ियों को भी बहुत बधाई और शुभकामना देती हूँ। मैं आप सभी से भी अपील करती हूँ कि आप प्रशासन को सहयोग करें, अफवाहों पर ध्यान न दें, अपने विवेक का उपयोग करें और शांति बनाए रखें, हिंसा का सहारा न ले। मुझे विश्वास है कि आपके सहयोग से प्रदेश में शांति सद्भाव स्थापित हो जाएगा। Ngasigi championship loisanbagi tharom aduda senior men's savory gi final match amadi junior girls EP gi final match sanake. Senior men's savory gi final match aduda Imphal East district ki El Morambana district asigi S Bijubu point 13 da maiti bapiduna gold medal okay. Loinana junior girls EP gi final match tana Thawal district ki S Nelsi Rosna Imphal West District ki PIS Angelicabu point 13 maiti bapiduna gold medal okay. Handak sahi gi Governors Cup ki mapu Imphal East District na fangbangam ki trophy edu Manipur gi Governor Anusuiya Uikey na Imphal East District ki team da khusinake. Ngasigi championship loisinbagi thorom aduda Governor Anusuiya Uikey Manipur Fencing Association gi President M Lokendro amadi association asigi hana gi President T Joy Kumar na mathang sina chief guest President amadi guest of honor singoina sarugaki.